Hi everyone, haibadi akhoi maitai ichilena sing changbi raiba aigi viewers sing da taramna okcheri amasung khoiram jeri ngasi dagi hauba aigi channel siga chumaina marak ta no job alert oiba notification gi upload tawjarake video SSC na GD Constable 2021 gi notification thokre a release oigibna tangkun manga March to oigi application date starting oigibna March ki date 25 to oikre 2021 gi last date na date 10 gi 5 month 2021 bakni post oribana 80 above post laiba ko siga exam date oragana 2nd August 2021 to 25 2021 bak exam date ori siga application na qualification orian 10 fast simple 10 fast na thaba jai ko siga exam se s limit oragana 18 to 23 ST ga SC 5 years lai ko SC ga ST gana OVC oragana 3 years lai relax years height oragana 170 male 157 female chest oragana 82 85 centimeter weight the oragana according to your height the laikare aduga sigi exam pattern ahum thongna thaga number 1 the written test 100 mark ki laire aduga number 2 dana physical test laire number 3 dana medical test laire hariba asigi SSC na pangdokli ba GD Constable ase application thokhrabani na mayam ni ichinaw singna thaba jaragani aduna aigi ahan ba oidoi mi swana job alert ki video aina semjeba se adura mayam gi mor matung ina semu same ganu haibra habado comment da haibiramu anauba lapa matamda ai soidumaki semjana ba hona jage mayam gi mod matungina comment to biramu aduga anauba laiba viewers singna aigi channel sibu subscribe to option biramu like and share to ba ko biganu aduga aigi channel siga aina ahan bo oidoimi samaina job alert notification piba se aduna mayam waro biganu aina zamna haina tawjabana chade just aina khangjaba khatang khak share tawjaning bani aduna waro biganu aduri next video da mo mayam ga thengnarasi video se ngasi di matang siga loisin jarage ngai ko video se loidri aduga ngasai haihodre akhogi notice ki organa height se 165 orga zai ko male gi dudi female gi sulik tharakani aduna mayam ichirinaw sing matamang handa bida cyber chatuna apply to birasi adudi mayam asiga aina hajeri basing se ai fake news na te natraga na mayam su khangbirini mayam na su hena khangba jarongani aduna haibadi ko aina dum share to janing ba ichirinaw sing da aduna matamang handa bida mayam apply to rasi aduda live chang yengbiro mayam pudamak fake news na te se mayam na search taro su yengbiba yagani adudi mathangi video da mo unarasi bye bye